Hello everyone. Ngasigi oina khoi Vicky Robin gi lyric Your Money or Your Life hai sigi khoi step number 7 haibata. 7 jida ngasi author sina khoi nainai si kaino hai matamda khoi na thabak hai na khoi myam amna work hai tare ko thau myam suri khoi punji jubo thau sui mi khudim. Now masidai jida mana hangi se khoi gi thabak hai si kaino haiba khoi gi hena introspect of hai tare thabak si kari no exactly khoi thabak ana suri ji kari gi no kari doi no haiba aduna sida khoi makhan definition myamam lei economist myamam no piramba then afa wa author myamam na piramba myamam lei sidai jida ngasai kanam bakhr na hai ngasai gi thabak hai je akhoi gi punsi jima hingba da darka tariba ai gi survival du gi damakta pesa tan ba then adu ai hingi je ai thabak su dei hingi ni ka hai ba wakhalon lei then kanam bakhr na mu hai ngasai gi akhoi gi punsi jida ai kayumba meaning of create naba then society jida ina kayumba khar impact pinaba hona badai thabak tawbuni haiba lei sumai to na makhan makha kya gi akhoi gi thabak ki definition myamam lei then hojik se khoi thabak se no da pung tare nipan pung nipan mo hafta am da pung 40 hours thok survive je khoi gi internationally one of the standard way hojik se ko auda authors na hai se kayumba khoi na tung da kitang hangal aga yemo tamda life da akhoi hunter gatherer go oina lei ngai matamda mi se ka pung kya thok suram ge ha matam sida myo je akhoi no pung ani ahum gum thok sui hai pung ani hum ji ngasai gi sa tan bani khangde jungle da kai kai thiu ni khangde chaluraga ngasai gi hai ba pung ani hum ji da phangak pajina akhoi gi 1 or 2 days ki kano ai sa ba thak ko na ba admai to then adui matung du da ai gi life si lemhori ba pung jing do akhoi enjoy to wa then atai makhan makha kya gi activities myam ama admai na panthu hai so high report se khoi industrial revolution gum la ko degi mu ke dore ngasai pura 9 hours 10 hours ka thawuk suba sumaina mu la ko aduna ngasai gi khoi na thawuk suba hai kanjida thabak si just adum thabak se adum chu lei bai ta ta life se ngasai ma gi enjoyment the life ki values myam ama khoi na khanjari ba myam si matam ifang phangdawa thabak tu khatang adum sudana leibagi mongda akhoi gi punsi ji hingakpagi mong ama khat ngasai author jina piriba auna ngasai ge man hai se akhoi work hai se akhoi redefine to ma sangi habo thabak aji kari gi no tori se thabak se kari no exactly habo auna number 1 thabak tori se ngasai akhoi author jina hai se ahambada akhoi pesa tale ko pesa hai si kaino ngasai akhoi gi life energy ji ga exchange tongna bane na akhoi mamang da hai re ai gi tanglaba punsi gi energy amadi matam jiga so earning money is number 1 kanoni one of the reason akhoi mayam na thawak subagi then number 2 the a sense of security akhoi na thawak sura kanda akhoi na paisa nung sa saving toksalaga natraga invest toga akhoi gi tungi punsi ji secure oina ba amadi ai gi life sida adum continuous flow of income am lai matam da akhoi sense of security ma feel toy madu then number 3 da ngasai gi tradition number oina adum akhoi gi tawam thokpodona tawba mo adagi number 4 da akhoi samaj da kaiba service ama piningba haiba do akhoi thabak ki through da service piba then number 5 da punsi haibsi akhoi continuous learning darka tai auna ngasai gi akhoi kaiba thaba ama tawa kanda akhoi makhan makha kya gi knowledge myam ama akhoi punsi da ano wa wakhalon myam ama phangmangame auna continuous learning then thabak si tawa kanda akhoi makhan makha kya gi akhoi gi societies da khoi influence to ngamba position myam ama akhoi da phangi haibu jina ngasai ke dore akhoi da power phangi thabak to dagi then akhoi da mioi myam ama khoi connect to thabak to matam da masina maram oi kanda khoi na sa khoi gi socialize to thabak to bana maram oi kanda punsi thabak to na maram oi kanda khoi makhan makha kya gi mioi kya ama khoi socialize to interact to then akhoi gi thabak si tawudagi akhoi punsi sida time je akhoi structure ama puthore ko haidi punga sukte su baw thok tawra kanda akhoi life se pura structure mongam da punga suk chak sa ga dawni punga suk dinner sa ga dawni ga je akhoi thok tawai makha loi pole ujik aduna sumain tawna ngasai ge akhoi na thabak tawi ji gi maram myamam piri ado authors na hai si thabak si taw matam da ngasai ge akhoi na yengdui si pot ani yaw have ngasai personal value gi damakta work to part ama aduga sen gi dongta
hoi tawa part ama ala sa khoi society the service piba ka haiba then ai learning ka haiba shu mayam ja ai personal keno atani growth amadi ai personal values to gi oiba pot natani awon sa gi khoi sen tan ba ka haina yauriba mayam sidang sa gi ai punsi gi survival to gi darka ta ba ne awna sidai da ka sa gi haiba post ya khoina thaba ama taw tam da mana hai je awna yamna well balance ne tawam sang he haba ngasai gi akhoi gi ai gi personal punsi gi values to ju phangya ba aduga punsida ai gi earning duna maram oraga ai gi lifestyle and ai gi kano survival du ju maintain to ngamba adugi balancing oiba mawongi work to kanda akhoi mioi bada yabna kahani fulfilling oiba life ama oi haba adu egadi mana haise kaimo matamda aina paishadugi khaktangi oina thabak si pangsu da suba aduga ai gi personal values ti amta phangdaba area leitaragadi adu egadi haiba part to ai handawi ai sini ai paisadu khara handaraga ngasai gi ai gi aina enough oi taragadi paisadu aina hena access ta talido access ta tana hona ai life ki personal value amba aina maintain to fulfill to phangda taragadi ai paisagi sangdu khara number of hours aina suridu khara handaraga thabak tu da ina thadari matam du khara handaraga ngasai gi ai personal value duga ani balance to bom sang he sigi balancing si tawakanda ngasai gi miyobda hena akhoida kahani fulfilling oiba life aba oibungami haiba wakhalon ama ngasai gi akhoi gi author Vicky Robin na thami haiba sigi point je khai thamjaraga ngasai gi step number 7 jai patang sida ai tension jage and thank you for watching.